Praja miyam lebak miyam na ngasi kham thengna tangdu leta dan leba punchi waraba kham thengna waraba sing ngasi karamna kamaini handle tawgani tackle tawgani haiba pot sing si makoi da thoina khangdabagum tawi adu udabagum tawi aduna masi tongan ba ngarang su khoi honorable anoba chief minister ge advisor ahum maru khan ki bai koina ure adu madu aduna makoi oiba thodang sing subchana chief minister the good advising pi duna aduga madai dai koina laithok lection yaba koigi eta amuk chomda chu wa pam haraga wa pam thamaga laithok ya ba pot thamna taba subchana praja miyam na pami pot mayam sing adu thambira kanda madugi pot mayam sing du even chief minister na huji koi lambi thong khra siam ba hoi pot sikna kena to bu yaroi aduga koi ngasai thambi wa pam sing dai koi kuki sing na toi ba katokan mayam sing sti even huji railway gi sagalai ba lambi asomda adagi koi gi even dam lai ba jaga Imphal iski mokoi yamna strong psychology jaga do obran han bridge amagi mathakta koi cookie lane kain thajan ba degi ama thok janma ma ama ngasi zum chenari adai national highway sing si masigi magi leiri ba magi ek rule gi matungina koi tongan ba makal gi isan ma thesan ba ya ba pot na te adu boi koina Anglo Cookie War Centenary Gate 1917 1919 ana leiri ba post degi machi irang ji horopani machi koi maitaina thabani du tawbani tawnarga tawgi ba pot se still hujik dum erector ga yunga ga lehalli masigi pot sing si koi highway singi ek rule dagi state kaino oraga su state road oraga su state ki lambi oraga su mani ya da pot ba thingba mayam leiri ba sing dugi matungina hauji ching daraga thidoki ba mathau tai mangan gi ba mathau tai sigi mathakta amuksu koina hauji any cookie tribe na leiri ba sing si ngasi khudakte abrogate tawno lokthokina ba leiri ba elected mayam sing sina khona ba mathau tai adugi mathakta hauji ekoina ministerial expansion tawbangam dana hantai tranga tawguri ta tuksai tawbi haramba then try par matung tawni haramba ngasi dum tarik kun hendokhraba smai chung ngam dang lakwa posna maram morakanda government gi weak point then constitution gi article 164 the constitution the pdiba koi gi chief minister na magna pa me my cabinet colleague council me am khan matam da governor da ma gi pot sing de sin ohen ba sin to pa me hara kan khan ga pot chu hauji khan bangam dang lei bisna maram kari gino then koi na huji mamang da mukto udri pot amakha khoi gi idp singa koi gi ngarang online da smaina wari chana ba khotpa smain to budi ure then online gi deputy cm leire hojik Manipur then deputy cm ani oire are online gi deputy cm ori ba nimsa kip jena thang statement singda mare ani longo pot ngasi ure adana sumba pot mayam singsina katuka karang ga koi gi state ki lai jaga da state ki subject union gi legado union gi subject then magi concurrent with the state magi tongan lai ba pot mayam singsi sarak chaina ba chena raga dum lai ba man ba pot mayam singsina praja singsu aso confusion among asid laire then division of powers tai koi executive ki legislature ki judiciary pi ba pot mayam sing si krai da manga ga lai no Manipur gi kari gi damak thau to pangam tri no masigi charak chaina mayam singasi adum kyam kuina tho lai gini adu conflict crisis asi state amadi union gi mathak ta ngasi di adum ba ku ki gi lalup singa samna ba then lalup singa sponsor taroga doesn't even elected po or ba sing bu yaure na mayam na ba so called narco terrorists sing adagi drug mafia cartels mayam ama adagi refugees mayam ama foreigners mayam ama ngasti India da kutingjal matamda India gi lengak na state ki India gi mangdo state ki lengak na karim ta tawba ngamdriba se adu thina sonda kharbra adu di kuki la lawa singdana bu hena wangna leibisna kari maram gino makhoina ngasi adum khoi gi chukli je pairaga thammadona laihan bada tipinna silence spectatorna laithoi maram jina kari gino kaiba wang mayam wang na thalaba lamdam amadi oire adu lamdam sigi marakta koi praja koi gi voice isu ta sengna haraga di likhalaga madui authorities sing council authorities singi nakong yo banga si sung ngamdra social media gi platform social media gi asukan ga powerful ore ba even masida even koi ngai mamang hor ko round the khanagi ba talon ac gi MLA buljar gi balte si koi masi laigrabra si laitrabra ma koi si rabra hingi bra bo khangda ba pot ngasi di even tawan ba media gi channel ma media news channel me amam even prime minister gi so side my Twitter then MPs me amama elected me amama aduga even officers me am individuals me am mind to ga high post da simba me amama sidi leiraga adugumba praja gi voice di madugi voice si yauna smaina kanna masi pukhatlaga masi miyam da yohon bading ngamdrabra natraga miyam ga marila miyam gi thabuk tawru kango singsigi min na khong hen bang ngamdrabra haib se so wanga mo eri edna yam lu film da lairabani na hoji even elected mayam singsigi sabchaba collective responsibility edu praja miyam na pami